Bethany Diaspora Church ki nungsi jarabai chile nao marup mapang sing ahan bamaktada Prabhu Jisu Krista gi mingda nungsi bigi salam pizari ngasi October gi tang manga 2025 Sunday numit asi Ishor na aikoi gi damakta afaba matam oina pibire mahaki wahai paminaraduna pukning amaga thogat minabagi matam asi Ishor na aikoi da pibire masigi damakta aikoi na Ishor bu thagat minasi ichili naw sing Ishor gi thaujal mapana Apostle sing na ikiba chithi sing 1 Peter 2 Peter 1 John aduga ngasi anauba epistle chithi James na ikiba James ki chithi asi aikoina paba hogadore masigi damakta Ishor bu thagat si aikoina pa minakraba 1 Peter 2 Peter 1 John aikoi kauroi si ningsing si aduga madugi matungina aikoi gi punsi thajabagi punsi da mapung phana hingma ngamnanaba honasi ngasi aikoi gi text asi Epistle of James James na ikiba chithi chapter 1 verse 1 asi ekoina ingminasi Manipuri da Jacob haina kawe Jacob ki chithi ahanba saruk chapter 1 aduga verse 1 asi ekoi paminasi Manipuri gi Bible da ipathok chage mayamna tabiyo Ishor amasung ibungo Jisu Krista gi manai Jacob na Ichai Chaithokkhraba Israyelgi Salai Taranithoida khurumjari James, a bond servant of God and of the Lord Jesus Christ, to the 12 tribes which are scattered abroad, greetings. Actually now sing masigi chithi se ekoina pabaga loina na ahan bada khangada basi karino haibakanda James na iba chithi ase yamna simple oina icham chamna smaina hodoi adumangpu masida yamna maru oibadi masigi chithi asibu iriba James asi kanano haibasi ekoina khangba mathau tai Aduna, who is this writer called James? Masigi chithi asibu iriba James kauriba mahak asi kanano haibasi ikoina khangminasi ahanbada mahak asi kanano haibasi yengdringaida mahak asi kana natabano haibasi yengsi who he is not maramdi James kauba ming asi yamna common oiba maru oina Judy singge marakta aduki matik kaunaba ming amani aduna aikoina masigi chithi ibase kana magno James hairibasi karamba James no haibasi khangba mathau tabani James hairiba ming asi aikoina yengba kanda Jacob haina aikoi gi Manipuri da phajana ibire masi Hebrew gi ming Jacob kauba aduga James haibasiga chap manai ahan badam hak asi karamba James no yengsi he is not the brother of the apostle John aikoi na apostle John haina khangnaba mahaki manau nupa or magi machim manau oiba James adu nate haibasi ahan bamaktada ikoina khangsi maramdi madugi John gi brother James adu oiba tarabadi aikoi da kitang soigadaba kharalai madudi karino hairaga apostle John gi manau nupa or magi brother James adudi yamna nganna sikibagi wari asi ekoina Acts chapter 12 verses 1 to 2 asi pabukanda ubani
Madudi karino hairaga King Herod Antipas kauba ningthau Herod aduna James asi hatkhrabani. Acts chapter 12 ki verse 1 and 2 asi ekoina pasi ekoigi knowledge ki damakta masi yamna kanagani ekoi yengsi X haibadi paukon chatpa thabak paukon chatpagi thabak haibani. Chapter 12 ki verse 1 ga 2 aduda hairiba matam aduaida ningthau Herod na singlup ki mi kharabu thina taunaba makut thaki mahakna Johan gi manau Jacob bu thangsang na hatki masida aikoina yamna mayek sengna ure aduna Apostle John gi manau no pa James adudi ningthau Herod na hatkare haibagi paw asi aikoina sida uba phangle adu oiragadi masigi James asi kanano karamba James no. He is mentioned as one of the brothers of the Lord Jesus Christ. Mahak asi Prabhu Jesu Christ gi machin manau singi marakta amani haibasi Mark, Gospel of Mark chapter 6 verse 3 asi ekoina paba kanda masi uba phangmani. Jesu gi manau sing magi siblings haibatare makoi gi mingsing asi Mark chapter 6 ki verse 3 asida ekoina paba kanda James kauba ama aduga Joseph kauba Judas and Simon makoi ahum asigi Mari asigi ming asi sumaina palli aduna tasengna ekoini yengba kanda masigi James asi Prabhu Jesu Christ gi half brother haibatare magi manau nupa singi marakta amani haibasi masida ekoi uhanbire mahak usuba mi Mary gi machanipa amasung Jacob Joseph Jehuda amasung Simon gi mayamba natra haina mina kawe masida ekoina ure Jesu gi machimanau sing adu aduna aikoina masi kanano masigi James chithi asibu iriba James asi kanano haiba kanda masi soidana Mark na Gospel of Mark 6 chapter 6 verse 3 da mention tauba sigumna Jesu gi manau nupa singi marakta ama James kauba mahak adu oiramgani haibasi thajanai aduga Galatians asi ekoina papa kanda su masida uba phangi Galatians 1 gi 19 da Paul na mahak asi James the Lord's brother Prabhu Jesu Christ gi manau nupa haina Apostle John na palli masini ichilinau sing adu oirabadi karamaina James asi Jesu Christ gi manau nupa James asina asuki matik singlup ki marakta achauba thabak taurakpa aduga Jesu Christ gi tung illaktuna asigumba singlup ki mi singi damakta chauraba chithi asi iribano haibasi ekoina khanpham thoi ichilinau sing ahan bamaktada Jesu gi machin manau sing asina anganba matam aduda Jesu Christa makhoi gi mayamba asi mahak kanano haibasi masak mun na khanglamde aduga mahak asi Messiah-ni Ishorgi machani pani kan biba mapuni haibasi ju makhoina ahanbada thajaramde adumakpu makhoina kudingmak asi ukhraba matungda Jesu Christa asi kanano haibasi makhoina mathang khanglai aduna khwaidigi maru oina masida aikhoina uriba Jesu Christa gi half brother manau nupa James asina Prabhu Jesu Christa gi damakta adukki matik chauna thabak tawrai mahak Jesu gi yamna faithful oiba tung inba amoina leirai haibasi tungda ikhoina uba phangbani ichili now sing karigi damakta mahak asi ikhoina
Jisugi half brother haina khangnabano haiba kanda Jisugi pokpa asidi yamna tongale mahakti virgin birth asengba nupi Mary adugi garbadagi mahak pokpani thawai asengbadagi mahak poklakpani Joseph ka Mary na luhongdringai makoina leiminadringai adudagi mahak asi Mary gi puknungda thawai asengmagi mapana leire haibasi ekhoi na wari khangi aduna Jisuna pokpa matamda asuki matik ekhoi gi damakta harauningai oiba celebrate tauba yaba adugumba wari si ekhoi na uba phangi aduna atai atopa magi manau sing adudi hakjangi oiba tinnaba Joseph amadi Mary ani pulaga makoidagi lakpa machasing oiba maramna Jisu gi damakta makoi asi half brother haina kaubani same mother Mary dagi pokpa ngaktani adumakpu Jisu gi pokpa asi atai singduga tongale habasi ekoina khangi Galatians chapter 2:19 da ekoina yengba kanda James asi Paul na Cephas haibadi Peter amadi John makoi anigi marakta mahakna list tawe yauhalli makoi asi kanano haiba kanda church ki singlup ki damakta pillars yamna chauraba akanba darkar oiba yumbi sing aduni haina Apostle Paul na sumaina makoi gi ming asi palli aduna Prabhu Jesu Christagi manaw nipa James asi asumna yamna sauraba thabak asi mahakna taurai church ki khwaidagi maru oiraba leaders Cephas natraga Peter amadi John makhoi anigi marakta mahak yaurakpa haibasi angakpa amani ichilinaw sing Peter ga John asi makhoi yamna nakna Prabhu Jesu Krista gi tung inba aduga Peter asisu yamna makhoi gi marakta Jesu Krista gi sebok sing gi marakta amadi pakhon chatpasing gi marakta khwaidagi luchingba leader am oina lairakpani aduna ma Peter hairiba Jesu Krista gi pakhon chatpa amadi John makhoi anigi marakta James asi mahaknasu suki chauraba church ki singlup ki damakta yamna hotnarakpa ama oina masida ekhoina uba phangbani adumakpu yamna phajaba yamna nolukchaba James ki wahai asi ekhoina yengba kanda mahakna Jesu Krista gi manaw nupa oina leirabasu mahakna masabu introduce tauba matamda phongdok chaba matamda yamna noluk chana mahak phongdok chai karamaina mahak identify tawi haiba kanda simply and humbly yamna icham chamna amadi yamna nolukna mahakna phongdok chai he called himself a bond servant of God Ishorgi manai haina mahakna phongdok chabani masi yamna noluk chaba amani maramdi aikoina yengba kanda prithibi gi channabi gi matung inna aidi magi machani magi masuni magi manawni haina yamna haina aikoi si phongdok chani mi da saktak ningba aikoi gi achau asang oiba mi sing ichilinau sing ima ipa sing dugi ming palaga yamna kari haisira achau ba mi na ikai kumna sunu haibagi matagum aikoi si phongdok chaningi saktak chaningi adumakpu apostle masida James na mahak masamak saktak chaba matamda yamna humble oina noluk chana Ishorgi manai haina mahakna phongdok chai aduna Ishor amasung ibungo Jesu Krista gi manai haibani Prabhu Jesu Krista gi manai Ishorgi manai English ta bond servant haibasi slave haibani slave haibasi ekoina munna wahai se thijan bakanda khangani asuki matik tolaba asuki matik
karisu upai leijadaba magi mapudugi thabak tauraga leiba hingba adugumba punsi amani aduna mahakna Jisu Kristagi manau nupani aiga Jisugi marakta asugumba relationship lay aikoi smaina chawminar I haina introduce taude mahakna sak taksade adumakpu Ishorgi manai Jisugi manai haina phonok sabani masi aikoi yamna tamjaningai oiba amani haibasi mayamda phonok saningi isilinaw sing aikoi ina kaira khuilab khulabasu sen pairabasu natraga thabak achau achauba tawrabasu Ishorgi mafamda aikoi Ishorgi manai aduni haibasi aikoi ningsingsi aduna aikoi da karisu chauthok saningai leite James asina kayagi matik chauna Jerusalem gi singlup asida thabak tawrakpano haibasi aikoi ni yengba kanda hujiki phongdokhiba aduni as a pillar yumbi haibasi yamna darkar oiba yum ama leiba matamda yumbi yaudaba yade adugumna James asi church ki singlup adugi pillar oina lairakpani masigi yumbi pillar haibagi meaning si karino haiba kanda matam amada church amagi yamna significant oiba thauna phaba adugumba leader ama oina mahak lairai aduga he was greatly respected by many in the church singlup ki mi singna mahakpu adukki matik ikai khumnai aduga he and the other rulers in Jerusalem church they stood for the truth James amadi mahakka luchingba oiminari ba atopa sing adusu makoi kari tawe haiba kanda achumba gidamakta lepa they stood for the doctrine of being justified by faith thazabagi mapana aikoi asi kokpiba phangmani aikoi asi ishorna achumba adu oihanbani haibagi makoigi takpiba doctrine masigi teaching asida makoi yamna chena leplakpa adugumba mioi amani mahaksu masida aikoina makha yengba kanda kari hai mahakna iba chithi ase to the 12 tribes which are scattered abroad Salai Taranithoigi damakta iba Chaithokkhraba Ichai Chaithokkhraba Laikhraba atopa lamda Laikhraba Jehudigi thajaba mising aduda mahakna ibani aduna James ki ministry ase Jehudigi mising gi marakta asukki matik chauna thabak asi tawi haibase koina uba phangi Apostle Paul na Gentiles singi marakta chauna thabak tawba ishorna kaubiba adugumna Apostle James aduga mahakka Ishorgi Prabhu Jesu Christagi manai oiminariba atopa sing asina Jehudi singi marakta asmaina chauna makhoi ishorna kaubibagi matungina thabak asi tawrai aduna mahakna iriba epistle asi Jewish diaspora Jehudigi mising hujik pankhiba Salai Taranithoi Ichai Chaithokkhraba Laikhraba makhoida ikhiba chithi aduni matam aduda kari thopano haiba kanda persecution ot naibiba awaba tahan biba asi James ki matam aduda sumaina lairami maru oina Salai Taranithoi Jehudigi Salai Taranithoi manungda lairiba thajabasing adu asuki matik warami aduga thajabasing khakta natadana Jehudi sing oikhrabadi makhoibu aduki matik koitan tanaba makhoibu wahanba asi ekoina uba phangbani masigi matam asida persecution asi church ta singlup ki mi singda tarame aduga Jehudi singi maraktasu mathaktasu asigumba ot naibiba awaba si tahalami kana na masi tawrambano haiba kanda Rome gi mi sing asina Jehudi sing amadi Jesu Christ gi tung iliba singlup ki mi sing asi makoina persecute tawrami
Aduga anisuba kangbu aduna the Jewish Council Sanhedrin. Jehudi gi Council Sanhedrin kauba makoi asina. Prabhu Jesu Christ gi tung inba sebok sing thajaba sing adu makoina sumaina awaba tahanana bagidamakta koi tan tanaramba koi thiramba adugi maramna masi thokhibani. Aduga anti-Semitic haibadi Jehudi singbu yamna tathiba Jehudi singbu mangnana ba hotnaba adugumba mising mayam leirami makoi aduna asmaina Jehudi singsi koi thiba matamda maru oina thajaba singi damakta awaba oirami aduna makoi asi Ichai Chaithokkhtuna leirambani. Aduna masida Epistle of James na iriba chithi ase ekoina ubakanda masida receive tawriba masigi chithi asibu pariba sing ase hujiki hairiba Ichai Chaithokkhtuna laikhraba Jehudi gi Salai tare sing Salai Taranithoi adugi damaktani haibasi ekoina uba phange. Masida mahakna karamhaina address tawbano haibakanda yamna special oiba maongda makoi asi scattered Ichai Chaithokkhtuna laikhraba Salai Taranithoi haina mahakna panmani. Ichili now sing the people who ministered to the Jews while Paul ministered to the Gentiles were Apostle Peter and Apostle James. Apostle Paul na Gentiles in the minister tawrambo matam asida Jehudi sing thajaba singi marakta minister tawriba thabak tawriba se Apostle Peter ka Apostle James asina oirami. 1 Peter gi chapter 1 verse 1 aduda ekoina papa kan uwe aduga hojiki James chapter 1 verse 1 asida su ekoina uba phangbani. Example Cappadocia kauba Bethany kauba Pontus kauba mafam tongan chaithokpasing haina palle aduga Apostle James na Salai Taranithoi Chaithokkhtuna laikhraba sing haina mahakna palle. Masumaina makoi asina tauraga thajaba sing maru oina Jehudi singi marakta makoina kanna pukning thogatpagi thabak asi taurami ichilinaw sing. Aduna masida aikoina yengba kanda masigi Diaspora Ichai Chaithokkhtuna laikhraba thajaba singi marakta pukning thogat piba Ishorgi wahai takpiba achumba takpiba aduga makoigi thajaba kankhat hanbiba haibasi yamna darkar oiba ministry amani haibasi masigi chithi sing asidagi ekoina uba phange. Aduna ngasi ekoisu Diaspora Ichai Chaithokkhtuna laikhraba thajaba sing oiba maramna masigi chithi sing ase ekoina paminaba aduga Ishorgi wahaidagi amaga pukning thogatminabasi yamna mathau tai. Aduna aikoi masigi wahai sing aikoina hapta khudingi puraiba message ase pukning changna taminasi masina aikoigi thamoida aduki matik thauna hapigani pukning thogat pigani aikoigi thajabasu hena kankhat hanbigani. Aduna ichili naw sing aikoi tawriba thabak ase karigi damakta tawbano Diaspora Christian sing gidamakta singlup semli basi karigi damakta no aduga masigi message ase koina record tawraga thadok li basi karigi damakta no haiba kanda yamna senglaba concern mayam gi damakta khanbiba adugi maramda ni haibasi mayamda thamjaning bani. Aduga aikoina kari tawba yai Chaithokkhtuna Ichai Chaithokkhtuna laikhraba thajaba singi damakta aikoi kari tawba yai to pray for the Diaspora Church pathana tawbiba aikoi si tongan mafamda leibanina aikoina isongonda haizaraga aikoibu ngak senbinanaba aikoibu loina binanaba aikoibu pukning thogat binanaba masigi damakta pathana tawbase masi aikoigi ithawni. Aduna ngasisu mayamgi damakta aikoi pathana tawri lepa laitana mayamgi damakta aikoigi leifamda pathana da ningsingjabani ichilinaw sing. Aduga to minister to those who are persecuted aikoina yengba kanda Christian kaya thajabagi maramna persecute tawba awaba tahanba mayam asi aikoina pauda tai aduga aikoigi maruk mapangsingdagi tai imitmaknasu ui. Aduna aikoina makoigi mafamda pukning thogat piba minister tawbiba
aduga makhoi bu Ishorgi wahaida takpi tambiba pukning thogatpiba asi aikhoigi yamna maru oiba thabak amani haibasisu aikhoi khangminasi aduga to share with them vital biblical messages Ishorgi shastradagi asengba wahai asidagi messages afaba wapau kaya asi share tauba haibasi aikhoi pandamni masimakni aikhoina tawpham thokpa asi karigidamakta masidagi aikoi pukning thogatpa phangi masidagi aikoi thajaba hena kankhat halli aikoi mapung phana Ishorgi damakta sulepa ngami aduna Bible dagi aikhoina lauraga message asi semlaga mayam da share tawbani 1 Peter 2 Peter 1 John aikoi mathang paminare hujik aikoina anoba chithi da aikoina yenglibase James na iriba chithi ase mathang aikoi amu paminagani aduna ichili naw sing tariba aikoina su pukning changna tasi aikoi su aikoi gi angam bohot naraga chaithoktuna ichai thoktuna laikhraba thajaba sing diaspora church diaspora Christian singi damakta aikoi hotnagani prathana su leptana tawri tawsu tawgani aduga Ishorgi wahaidagi maru aina mayam da pukning thogatna na ba aikoi hotnagani aduna mayam aikoi kanna hotnaminasi Ishorna aikoi bu hena borpina bi boisunu aduga Ishorna aikoi bu hena pangbi bo oisunu pangal happy bo oisunu Ishor dang haktang prathana tawminasi wang thoi sing thoi raba sargadalai ba ipai bungoi shor na puyam na thagatli ngasigi numit asidan haki thousand mapana anoba chithi James na iba chithi asidagi aikoi amuk paminaba haure isilinaw sing tariba mi pum koding maki thamoi da sunhak na pukning thogat piu hena nahaki wahai asibu taning bagi thamoi pina piu aloina na ipai shor aikoi na tariba koding mak paminari ba koding mak ase aikhoigi wakhalda aikhoigi thamoida thabak tawban biduna pukning thogat hanbiu aduga aikhoigi thajaba hena chet hanbiu kankhat hanbiu paisor aikhoigi leifam khudingda nahakna ngak senbiu awaba taraba khuding maksu nahakna loina biduna pangal hapiduna aduga pukning thogat piduna nahakna su awaba kayadagi ngak thokpina na basu prathana tawjari Ipai Ishor aikoi gi leifamda yamna lapna laikhrabasu nahak pu kaudana Ishor nahaki na phamda yamna nakna chena aikoi lepa ngamna naba nahaki nungsiba nahaki thaujal adu pinabiu aduga pangal hapiu aikoi gi thamoi bun hakna hena tattana thogat piu haiduna prathana se tawjabani kudingmak asigi damakta thagat sabaga loinana aikoi bu paptagi handok piba kanbiba mapu Prabhu Jesu Christa gi mingda ni zabani amen thank you Ishor na mayambu hena bor pina bibo isinu